ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ, ꯑꯄꯨꯟꯕꯒꯤ ꯀꯥꯟꯅꯕ, ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯈꯔ ꯊꯝꯖꯒꯦ꯫ ꯏꯔꯤꯛ ꯑꯃꯃꯝꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯕꯗꯤ ꯏꯄꯥꯛ ꯑꯃꯅꯤ꯫ ꯆꯦꯛꯇꯨꯝ ꯑꯃꯃꯝꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯕꯗꯤ ꯍꯦꯛ ꯌꯨꯝꯖꯥꯎ ꯑꯃꯅꯤ, ꯕꯤꯜꯗꯤꯡ ꯑꯃꯅꯤ꯫ ꯂꯪꯗꯨꯝ ꯑꯃꯃꯝꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯕꯗꯤ ꯍꯦꯛ ꯐꯤꯖꯣꯜ ꯑꯃꯅꯤ, ꯑꯆꯧꯕ ꯐꯤꯕꯥꯛ ꯑꯃꯅꯤ꯫ ꯋꯥꯍꯩ ꯑꯃꯃꯝꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯕꯗꯤ ꯍꯦꯛ ꯂꯥꯏꯔꯤꯛ ꯑꯃꯅꯤ, ꯀꯤꯇꯥꯕ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯕ, ꯄꯨꯟꯁꯤꯟꯕꯒꯤ ꯁꯛꯇꯤ, ꯄꯨꯟꯁꯤꯟꯕꯒꯤ ꯄꯥꯡꯒꯜ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯁꯨꯝꯖꯤꯠꯀꯤ ꯃꯆꯩ ꯑꯃꯈꯛꯇꯪꯅ ꯑꯩꯈꯣꯏ ꯑꯃꯣꯠꯄ ꯀꯌꯥ ꯑꯃꯕꯨ ꯁꯦꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯁꯨꯝꯖꯤꯠ ꯃꯆꯩ ꯃꯌꯥꯝꯗ ꯄꯨꯟꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯑꯃ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯤ ꯑꯃꯈꯛꯅ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯆꯧꯕ ꯍꯂꯥꯟ ꯑꯃ ꯃꯥꯌꯣꯛꯅꯕ ꯉꯝꯃꯣꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯁꯤ, ꯈꯣꯡ ꯀꯥꯏꯔꯦꯅ ꯈꯜꯂꯁꯤ, ꯁꯣꯔꯣꯛ ꯀꯥꯏꯔꯦꯅ ꯈꯜꯂꯁꯤ, ꯃꯤ ꯑꯃꯈꯛꯅꯗꯤ ꯉꯝꯃꯣꯏꯕ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯊꯤꯡꯕ꯫ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯨꯟꯁꯤꯟ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯏꯂꯥꯏ ꯂꯥꯏꯅ ꯊꯤꯡꯕ ꯉꯝꯒꯅꯦꯕ ꯏꯁꯥ꯫ ꯑꯗꯨ ꯉꯝꯁꯨ ꯉꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯈꯪꯉꯦ꯫ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ, ꯑꯄꯨꯟꯕꯒꯤ ꯁꯛꯇꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯅꯕ꯫ ꯃꯣꯠ ꯃꯥꯟꯅꯗꯕ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯈꯣꯏ ꯃꯣꯠ ꯃꯥꯟꯅꯗꯦꯅ ꯑꯩꯈꯣꯏ ꯀꯥꯏꯊꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯥꯡꯖꯩ꯫ ꯃꯣꯠ ꯃꯥꯟꯅꯗꯕꯗꯤ ꯈꯨꯗꯝ ꯑꯃ ꯍꯥꯏꯖꯒꯦ꯫ ꯊꯨꯝ ꯑꯌꯥꯛꯄ ꯄꯣꯠꯅꯤ, ꯃꯣꯔꯣꯛ ꯑꯁꯥꯕ ꯄꯣꯠꯅꯤ, ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯤꯟꯅꯕ ꯉꯝꯄꯣꯠꯇꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯊꯛꯏꯕ ꯑꯩꯒꯤ ꯏꯟꯁꯥꯡ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯥꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯑꯁꯤ ꯑꯃꯃꯝꯇ ꯆꯥ ꯇꯥꯔꯒꯗꯤ ꯌꯥꯄꯣꯟꯇꯦꯕ, ꯉꯝꯄꯣꯟꯇꯦꯕ, ꯄꯨꯟꯁꯤꯜꯂꯨꯔꯒ ꯌꯥꯄꯣꯟꯇꯦꯕꯀꯣ, ꯍꯥꯎꯁꯨ ꯍꯥꯎꯕ ꯅꯠꯇꯦꯕ꯫ ꯑꯗꯨꯕꯨ ꯊꯨꯝꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯄꯣꯔꯁꯟꯗ, ꯏꯁꯤꯡꯁꯨ ꯊꯥꯎꯁꯨ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯣꯔꯁꯟꯗ ꯍꯥꯏꯕꯗꯤ ꯍꯥꯞꯆꯤꯜꯂꯒ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯔꯒ ꯑꯆꯧꯕ ꯏꯟꯁꯥꯡ, ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯈꯔ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯣꯏꯕ ꯌꯥꯏ, ꯈꯔ ꯑꯃꯅ ꯌꯥꯝꯅ ꯇꯞꯃꯟꯕ ꯑꯣꯏꯕ ꯌꯥꯏ, ꯈꯔ ꯑꯃꯅ ꯌꯥꯝꯅ ꯄꯪꯖꯔꯒꯁꯨ, ꯈꯔ ꯌꯥꯝꯅ ꯁꯤꯡꯉꯦꯅ ꯈꯟꯖꯔꯒꯁꯨ ꯑꯄꯪꯕꯗꯨꯗꯩꯁꯨ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯌꯥꯏ꯫ ꯑꯁꯤꯡꯕꯗꯨꯗ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯑꯄꯨꯟꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯍꯩꯅꯕꯤ, ꯄꯨꯟꯁꯤꯟꯕꯒꯤ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯗꯨ ꯍꯥꯁꯤꯜ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯔꯤ꯫